Leadership Khanbada crisis thohan bigano party ki manungda afaba leader khanba ngamdragadi miyamna khallasi haina Imagi Meira gi president TH Chuzatana fongdorakli wafam asing asi Imagi Meira gi thongmi signa BJP Manipur Pradesh ki president unana bachatpada masamak unava fangdabadagi party asigi vice president na chingba maruoiba thaupuba singa unaruraba matung major khulda leiba Manipur Press Club ki thangching hall da pangthukiba paugi mifam amada fongdokibani Suzatana makha taraduna hai center na lengak semlakpa ngaidragasu state na adumak semba yai haujik center gi wafam ngairaga leiba yaba matam natre center gi yaka ngairi gaida miyam gi nongma gi waba henjelakli lengak sem gi hairagadi leiriba MLA nifu marina punsilaga sembada karishu leiba thabak nate miyam gi awabasi ubiraga athubada lengak semna ba khotna biu hairaduna lamdamasi gi luchingba khanba matamda center gi mathau tade state na adumak khanba yai haiki amadi chapchaba decision lawba ngamdraba center da karigi punduna leiribano haina pendaba wafamsu thamlamki ngasi ayuk MLA tarana governor ga unaruraba matungda makoigi MLA nifuga marina lengak semnana ba sem saduna leiri haiba wafam thamlamkiba adumak thabak oina pangthoknana ba honabiu haiki magna makha taraduna haujik oiriba fibam asida adumak thamgadaba oirabadi Oiraba natraga leader khanba ngamdragadi assembly dissolve tawraga mikhal nauna tawbana fagani haiki MLA gi drama toklasi party gi drama toklasi party na leader khanba ngamdragadi miyamna khallaga center na sanariba lila asi henmalle yade haiba ama khanganaba ekoi punna lepminasi haiki Leader hai ba state asena center na pirak draga su khoi state ki senja ba ya ba poni state ki party president ama lai ba office na su chaw ba lai raga kari gi damakta khoi gi leadership si ne hai ba do hai ba ngoi doino congress na pali ngai matam da moi su national party atani leadership asena center na decide taw de ba akhoi gi lai ba state si gi moi gi party gi kari ba duna moi na decision lauraga matam du gi pamu bo bisna mana leadership laurani haidna moi si gi decision laurakanda center da tha ba ne ba adui poto noi di tawdri kai no aduga noi adu decision law ngamdragadi noi gi adu wa tabidraba noi BJP du da noi kyam tu ne legi gai bono noi na condemn tawri noi na hai ni haidana sum lairagadi yaroi aduna haji moi MLA na su wasi moi na press thokrabani na noi party gi side gi su noi gi office via de gi thola ga date 30 sida apun me gi resolution da lawraga noi si de gi leader hai ba to taw tha ga da ni hai gi ne ba leadership noi si de gi khalla ga thaw hai ba se masi gi press se ko changjan minasi masi taw ngamdraba taraba masa yam kya taba motam oire akoi na chakada khongthang se karai da no hai bodo isa na wakhal khanda ba oi matam oire oire bi se kana na sana bono kanai gi lila no hai bodo chap chana khalla kanda thengna hokda taraga di akoi puna se manipur hai ba lamse leirak ta ba gi pibam da taw tore moina sum tawi ba miyom sina